ताबिरिबा अमदि मिटेंग ताबिरिबसिंगबो अहानबमक्तदा इकाई खुमनजबग लोइनना तारामना ओक्चरी ngasi amuk pomnamaki damak pujarakliba yamna nungairakadaba film asigi muming OMG 2 haidiba film asi spiritual oiba 2012 ta release tawkiba OMG Oh My God haidiba film maduki sequel amani film asida yamna muming leiraba actor actress kayana saruk yaduna mayamda khudol tamlakli film asigi rating sing palabada IMDb da 10 gi manungda 7.8 funky aduga Google user singna 93% like tawkiba adugumlaba film amani film asi yamna sensitive oiba wari amadi yumpham oiri film asi handakta nauna release tawkiba drama amasung comedy the base tawba film amasuni yamna koithoktana film gi wari da direct hekta lakchake film asi horakpada mahakal ki mandir ama ulai mandir asida kantilal kawba misak ama ulai mahak asi mahakalbo thamoi da chetna lachaba misak amani mahakna thabak ama hek tawdringaida siba jibu hana khurum jarmi mandir asida kantilal gi dukan ama sulerami dukan asi puja gi potchai sing yonba dukan amani ravi kawba misak amana kantilal gi dukan asi yengsinduna lerami ravina kantilal da hari dukan da kanagino bek ama kahorba male kantilal na amukhumlai masi amada thamo horel aina hanbada pokhi kantilal na bek adu puduna mayumda halaktuna magi nupida ising glass amata purakna ba hairam laga asumna hanglai bibek kadai da lekibano magi nupina paukhum pirai rakesh ki mayumda lairik pagani haiduna satkibani ahing su adumak leirani haibani kantilal gi nupina macha nupi nandani bu kauksinduna bek adu sinarga hairami yengo masigi beksi kanagumba amagi dukanda kaudun thamlamle hai aduna beg si almari gi mathakta yamna section thamo asumna haiduna beg adu nandani da sinarami mathangi numita kantilal na mandir da puja gi niyam taktuna leiringai da hospital da gi phone tawraklami kantilal na panthaba tawdana hospital adu da laklami hospital asida bibek admit tawduna leirami kantilal gi nupina kantilal da yamna pakatna hairi doctor na nanga natrabadi wari saba yaru hairi amukta changduna wari sanaro kantilal na room da changlatuna doctor ga thengnarami doctor na kantilal bu phamhallami kantilal na doctor bibek kai do bu yarbuno doctor na khumlai condition asi yamna lure adubo amurum da hairabadi masi kadisu lun khanbiru kono nahaki na sanu pasi pakhang parakle mahak asi ahing chupa tumdana masturbation tawi magi private part size hengat na bahaiduna guli su seasonai maramasina mahak yamna weak oiduna gyan takidabani nang na sanu pa sida ki handana phajana wari sabiyo aduga asengbu wari tu khangnana ba doctor gi wa asitaraga kantilal na thogluktuna magi nupi amasung macha nupi adu mayumda hankina bahaibadagi mamaga macha nupi ga hospital dagi hanki kantilal na ahing da bibek po hospital dagi mayumda puraktuna halaklami aduga bibek da hari thengli tumo hayeng nongalga wari sanarasi mathangi nimita kantilal na bibek ki mamanaba rakesh ki manakta laktuna thengnarami kantilal na rakesh ta kihanduna hanglai asengbu wari tu karam tawbuna haro natrabadi aina nangi baba da punmag haidukani rakesh na kiraduna asengbu wari adu li bahuri school da annual dance competition gi dance practice tawminari maduda bibek na sophie ga dance partner oiduna practice tawminai makoi ani gi partner asi teacher singna su yamna pamnarami adubo sophie gi boyfriend roman adi makoi ani partner oidiba adu pamlamde mathangi numita bibek na dance practice lakpada mahaki partner adu hongdoklami madu urga bibek na chatuna teacher da hanglupada teacher na sophie gi apamagi matung ina hongdok khibani haina hairaknami bibek na muk sophie gi manakta laktuna karigi partner change tawribano haina hangbada sophie na masi nangi na thau nate haina khumlakhi sophie gi pakhum adu bibek na yamna nungai tana khalami mathang sinda bibek na bathroom da leiringai da roman mamanaba singa changlaktuna karem kathaina tuna bibek ta hairi sophie nang bu thadok lamli bado nangi private part adu pick badagi sophie na igi size sini hena pami hai ngasina sophie na nang bu thadok lamle asumna
Mathang mathang nangi size adu khangbadagi thadok tuna loina chanakragani angang macha asumna haiduna lakna ramlaga chatki Roman gi wasing adu Vivek na thamoida phauna yamna lumna khanki maram asidagi Vivek na internet ta article kaya paduna masagi private part adu scale na onduri yengami internet ki article kaya da asumna iba thengnarami private part pikpadagi nangi partner na nangbu soidana thadok tuna chatki gani nungaiba yumbal oiroi maram asidagi miyoi kaya su suicide tawna kre asigumlaba article asidagi Vivek yamna matha sarami atopa article amadasu asumna iba thengnarami karigum nahakna numit khudingi masturbation tawrabadi nahaki private part adu chawba helakani haina Vivek na article adugi matung inna nungtigi masturbation tawbadasu mahaki private part adu chawba hengalamde Nong school dagi halakpada lambi amagi mapanda kusemgi hidak yonba dukan amal erami dukan aduda hidak yoliba aduna kusemgi hidak adu taibada private part adu chawrakani haina harakpadagi Vivek na hidak adu lawduna sijinnarami hidak adugi bottle amakakta natana bottle tara lawduna sijinnaraba fawbada kanaba amata leramde nongma amuk medical amagi poster thengnaduna medical aduda chatlaga light ki experiment ama tawduna yengadabani haidun yengbada red color gi light ngalak nami maduda doctor aduna Vivek ta problem leire haidun hairaki madudagi Vivek amukka hena thajukiduna matha yamna sarami nongma Vivek ki senior singna medical store dagi guli ama chaw haidun hairakpadagi Vivek na medical store aduda chatuna guli khara laurki guli adu Vivek na amakakta natana guli ahum chasilami aduga masturbation tawbadagi wan thakibani asumna Rakesh na wari sing silirba matungda Rakesh ke wari pumnam sitaraga Kantilal na mayumda halaklaga Vivek ta harki yengo nangbo aina mingondagi paisa puduna afaba school asida yamna wana tamalibase waraba akhoi imung asi matam amada nungai rakhigadra haiduna ngamna bo honaribani aduga nangna kari amata khandana asum tawriba chumlibra Vivek na amuk khumlai baba aisho asa kaya tawduna school asida karibani adubo asoiba amadagi ai khanthaba ngamhodre Kantilana matung tawdana ba hairaduna school da Vivek pu thinna ba haiduna punna lakminarami school gi gate adu hek yorakpaga security guard amana ngaidur lerami aduga hairi principal na mahaki office da amukta lakna ba hairi maram asidagi Vivek ka loina duna Kantilana principal unaba changlaklami principal office asida mayoi kaya lerami aduga mandir gi pujari adusu mafam asida lerami pujari asina Kantilal bu yamna pukchel sengo misak ni haiduna laifam amadi dukan adu sinadun thambani Kantilal da makhoina video ama yengalami video adu Roman amasung magi mamanaba singna lona namduna internet ta thagat po irami video adu da Vivek na school gi washroom da changduna masturbation tawbagi yorami maramasidagi Vivek pu school asidagi tanthokkinaba khanarami aduga resticate letter amasu irami maramdi Vivek adu atopa school amata da lawdana ba haiduna upai amata leitana Kantilal na machanupa aduga loinaduna school dagi thoglaknami Kantilal na machanupa da hari pawse atopa kana amata da khangan bayaroi asomdana video adu internet ta thagat kiban maram oiraga Vivek ki yumlo nabasingna video adu Vivek ki mama da yenghalami Vivek ki mama do yamna nungaitana kaptuna mayumda changki Kantilal su mandir da chatuna thamoi sokna mahakal da machin thokna asumna ninglami he mahakal aina nangbo matam pumbada ithanung da lachaduna lagibani aduga aigi isada ngasi tariba da sa asin kariki nahakna lambi amata takpiyo thamoi sengba mahakal ki lainingba Kantilal ki wa sitaraga lairam lendagi Kantilal ki mateng pangluna ba haiduna mahakal bo miyoi bagi saklonda Ganga gi irol nungdagi phaugut halaklami mahakal na Ganga dagi karaktuna Kantilal na laining duna leiringaida Ganga gi irik khara khikpirami mathangi sinda Kantilal na mayumda halakpada police station dagi phone tawraktuna kauraklami police station manungda mahakal na laktuna magi pot mangkhre phangnana bathiu haina hairami aduga nakal amada famduna lerami Kantilal na police station adu yaurakpada Vivek su lerami aduga
Roman gi mapana complain tawba oirami. Roman gi mapana police officer da hairi. Vivek na igi chada sorry ama paiduna mangak machine lerami. Maramasina Vivek asi try to murder case banduna jail da thambiyo. Roman gi mapa gi wa asi taraga Kantilal na amuk khumlai. Sir, aigi sa si yamna chamjaba kanagi mafamda lanjada pamisangni. Mahak na haribasi oidabani. Kantilal ki wa asi amuk taraga Roman gi mapa na hari. Sir, video amalai. Aduga aina hariba wa asi chummilal haibado sana khanglagani. Kantilal na marak thatun hari. Wa famasi da video ga kari mari lena bro. Kantilal ki wa asi tadana police officer aduna video adu yengduna hari. Nangi na sasi kayam chambono haiba video sidagi ubu fangne. Kantilal na sir matungda amuk hana tawlaroy. Mayamda lale haijalake. Asumna haiduna Vivek pu koksilami. Ahanbadadi Vivek adumak famduna lerami. Maduda mahakalna Vivek ki makut aduda magi makut adu thamduna thauna hapirami. Vivek haugatuna table adugi nakanda liptuna lerami. Mapana Vivek ta lale haina haiju hairami. Vivek na wa amata kumdana liptuna tumina lerami. Maduda mapana Vivek ki mamaida kupang na kanna tharami. Vivek na ningam dabagi piranga iroinana kapna leiriba mising atuda mathang hanglai. Nangsu aingonda phugadaba leiribra. Phu aibu pena phu. Pumnamak asi mahakalna tumina famduna yenglamlaga police station adudagi thoktuna chatki. Mathangi sinda Kantilalna magi imungi miyoi pumnamak asiga loinana atopa mafam amada miyamgi minok masa khangba ngamdraduna chatnaba thaurang tawrami. Aduga train station da chatnaba haiduna Vivek pu kauthoknami. Vivek ti maisa kaya adu khangba waraduna masa mathanta sijarage haiduna bathroom da hu bottle ama thaksillaga thoglaki. Asumna makoina train station da famduna train lakpa ngairingaida Kantilalna magi famfam leitre haiduna phan amada misak ama phina kuptuna leriba adu haudoke haina tawbada misak adu mahakal oirami. Kantilalna mahakal aduda nangi beg mangki haibadu phanglabra haina hanglami. Aduga mahakal ki khaunau mapada mukhatuna khambu oirami. Madu uraga amu kari tawrubugino haina hanglami. Mahakal na hari miyoi besingi asoiba ngakthoknaba honabada taba mamini. Masina takpadi Vivek na ngasai hu thakiba adu mahakal na madugi hu adu masada loksinduna Vivek bu kalami. Mahakal na amuk makhata na hari. Aigidi karisu khalono nachanu pagi khalo madi karam tawri Kantilalna yengo mahaksu sida leirisini asumna haiduna leithorakpada Vivek mafam aduda leiramti. Kantilalna pakhatuna kuyeng yengduna thibada Vivek train lakfamgi trek amada masa mathanta sijanaba haiduna lepa adu urami. Kantilalna nungsa thiriduna machabu kauduna kanna chensilami. Adubo train aduna speed kanna thorakpana Kantilalna machanupa adugi manak heg yoksinbaga train aduna thomki. Kantilal wakal tadaduna mamai adu kupsilami. Adubo mahakal na nakandagi Vivek pu kanduna leplami. Kantilal madu uraga angakpa ama phawrami. Thaudok asidagi Kantilalna wari pumnamak mahakal na lirami. Mahakal di hanadagi wari pumnamak khangduna leirabani. Mahakal na wari pumnamak taraba matungda hari. Nang na nayum thadukuna atop mafamda chelaga nangi minok masa si kokadra. Nang na chatkadawriba mafam adusu phone leinaramgani. Mayamna video adu yengnaduna khanglaknabadi amuk kadai chengani. Masigi mahutta Vivek na tawriba ado achumbara aranbara haibadu thitoktuna mayamda khanghalo. Nangsu nangi thamoida hangjo. Inkhalakpagi haunasa Vivek na tawruriba thabak ado kayam yamna kaibagi haibado. Kantilalna mahakalgi wahangsing asi taraga kumpham amata khangdaduna asumna hari. Ai mai thiri nangonda. Aina hujik tawdawriba asi karino. Aina system asigi mathakta case taw hairibra. Natraga school aduna kari amata khanthadana isabu tanthorakpagi court wakatlo hairibra. Mahakalna Kantilalda amu hari. Aigidi lambi takpiba khaktani. Lambi asida chatpa adudi nangi apambani. Asumna hairamlaga mahakal mafam adudagi chatki. Kantilal train gi trek aduda famduna ngahak wakal khalamlaga machanupagi manakta sangsilaktuna lale haina haijarami. Aduga haudoktuna yumda halaga chatlasi haiduna makoi puna mayumda hanminaraki.
Mathangi numita Kantilal na Ganga da khurumduna paisa khara katuna mamanaba ukil amaga loina duna khusem gi hidak yonba clinic ki doctor medical da hidak yonba masung Bibek ki school ki mathak ta court ta case thangalami Kantilal na case thangat pa aduda masamak ta sutharmi maramdi masabu ningthi jana loina bangamdaba matik chadaba mapa amani haiduna Mathangi numita court gi se sing thaduna maralai haina wakat pamiyo sing adu court amata laktuna ulai Jasna Kantilal masana masada case thangat ba aduda sauning laduna masikarino Phagira asumna haiduna hanglaklami maduda Kantilal ki ukil na hawgatuna khumlai ai client asisu machanu pada masida satariba asida saruk yauri baramasina masana case asi tawjabani Kantilal na jasai ai matik chadaba mapa ama ore baramasina aisu Aigi asoiba si matung tawdana balale haijaduna mahakalda lupa chamaga makatuna iral kokpina ba haijari Kantilal ki ukil aduna amu makatana just hari jasai atai maralai ribasing sisu masagi maral yajaduna lupa chamaga ma mahakalda katuna bibekpu school aduda amuk hanna launa ba haibiyo masimangni aigi client gi apamba tanja sida school gi maikai de case atu defend tawnana ba haiduna ukil Kamini lagmi Mahak yamna maming lairaba ukil nupi amani court asida lairamba individual ukil khudingma Kamini ubada Kamini gi maike dagi case sing adu defend tawgani hainarami Kantilal gi ukil adusu Kamini bu uraga pakhatpa ama phawrami aduga Kantilal da onsinduna harami mahak asi yamna sathibi ukilni case asi aikhoin ngamlaroi tokhobuna phagani ai magi mayokta lepangamoi nangna tobu ukil ama yengo Kamini na just tahiri masi karamba matangi case file no Bibek na school da phattaba thabak tawrambagi school na tanthokpani Kantilal na just tahiri just sai aigi ukil satkre aingonda matam khita pibiyo just na Kantilal gi wa adu targa mathangi numit ama piraklami mathangi sinda Kantilal gi macha nupina kaptuna mapa da hari baba iyambana Patraba thabak adu tawdringaida karigino aikhoigi maramda karimata khandriba ase aikaigi mising aikhoida matin sinare ngasidi wahai asi Bibek su nakal amadagi yamna nungaitana tarami tanja asida Kantilal na magi dukandagi purakhiba mapu khangdaba bag adu upu mathaktagi khanghoudana tarklami bag adu ki manungdagi ariba matamki lairik kharaga murti ga yaurami Kantilal na murti adu yengduna big te yauriba lairik sing adu lokthokduna loina parami aduga internet ta research tawduna yengbada machanupina mateng pangami asumna chiraba tanjada mayunggi misingna Kantilal gi mateng pangduna leplami mathangi courta Kantilal na asengwa wahi kayaga loina na hairi jasai ai ukil amata case asi thengnabiu yadre maramasina ai isamak ai gi case asi thengnabagi ayaba pibiyo Jasna Kantilal gi wa adu yaraduna case makha chatharami Kamini na just hari jasai Kantilal gi machanupa Bibek na school gi washroom da phattaba thabak toramba adu yamna asoiba amasung yamna ikai ngai oiba thabakni wahi asi taraga Kantilal na hawgutuna marak thalaga khumnai karigi phattaba karigi ikai ngai oiba thabakno nangna haiba adu karino Kantilal na cross over torpa aduda just na hari Kantilal Nangna matang asida cross over torpagi ayaba pide nangi sohaibigi metam pirakhigani madu khaktada pakhum pirakadbani Kantilal na amuk khumna jasai masturbation to bosi phatte haiduna karamba lairik idun takpano amukta ingonda sukhangalo Kamini ne khumna jasai phattaba khudingmak lairik idun takani haiba leite Bibek na torumliba adu morally aranbani maramasina school na Bibek ku tanthokpani Kantilal na masabu asumba saknanaba school asigi mathakta wakal amibani Kantilal na amuk khumna aigi isana tawriba adu inkhalakpagi haunasa tawkibani masida school na masigi maramda sengna takpi tambirabadi ngasi aigi isana awaba tariba asi taramloi school asina soibadagi tabani school asina laidikti phajana takpi tambire aduga sexual education di kari amata takpi tambide Kamini na amuk khumla school amatada sex education gi lesson haptuna tambide masi school gi asoiba nate wai asi targa Kantilal na ariba lairik lawthoraktuna ariba Indian history kaya amasung dharma gi maramdasu irami aduga sex education su iduna khangalami
हाइरिबा लाइरिक अदु जस्ट उलम्मी कांतिलालना अतोपा अफावबा अईबा कयाना इरंबा लाइरिक अईबा कयासु लौथोरक्तुना येंगलम्मी कामिनीना खुमलई पुमनमक ओइदुनासु नंगना हाइरिबा असि अमत नियम नथे मरम असिना स्कूल असिना नंगोंदा कैदौनुंगदा लाले हाइना हाइजरोय वा असि तारगा जस्टना सौरई मरमदी जस्ट नतना जस्ट साइ हाइदुना जस्टना कांतिलालदा हाइरई नाकी वारीदा पॉइंट खरे यावरी अदुना केस असि रेजिस्टर तौरकनी असमना हाइदुना मथंगी मतम पिरमी मथंगी नुमिता मंदिर की पुजारीना कांतिलालगी युमदा लाक्तुना दुकान अमसुंग युम अदुदा लैबा याररोय हाइदुना तांथोक्लमी मखोइना युम अदुदगी थोलक्तुना अतोपगी युम अमदा लेरमी कोर्टा मथंगी मतम यौरक्तुना मयाम लाक्नरमी जस अदु हाना अमुक्ता असमना मी यामखिद्रि हाइदुना सेल्फी लौरमी अदुगा अतोप मी खरसु मतम लेनबा लाक्नमी केस हौरक्तुना कामिनीना कांतिलालदा हाइरई नाहकना सेक्स की मरमदा यामना सेंगना हाइनबु पामलबनिना विवेकबु कौखतुना वहंग खरा हंगे असमना विवेकबु कोर्टा कौखतुना कामिनीना हंगलई विवेक नंगना नंगी स्कूल तौबा अदु असुंबा थाबकने हाइना खनब्रा वारी अदु नंग मयाम ममंग असिदा लीबा ngamgadra विवेकना पाउखुम अमता पिरमदना कोर्ट अदुदगी चेंथोकी मथंगी सिंदा कांतिलालना युम मनुंगदा लेरिङैदा कनागुम्बा अमना इसै लाउना सक्पा तारकपदगी मपानदा थोलक्तुना येंगबा मतमददी महाकाल ओइरमी कांतिलालना महाकालगा वारी सानरमी मदुदा महाकालना कांतिलालदा पाउताक अमा पिरकरमी कांतिलाल नंगना वा हाइबदा इकाइबा तौदना मयामना ज्ञान ताननबा फजना सेंगना हाइगदबनी वारी पुमनमक मियाम पुमनमकना खंगनरिबा ngaktani करी मत खनगनो असुमना हाइरमनगा महाकाल अदु चटकी मथंगी सिंदा कोर्ट केस मखा चथनबा थौरांग तोरमी कामिनीना मियाम ममांगदा इकाइबा पीबा ओइना कांतिलालगी मचानुपीगा नुपीगे कोखुतुना ताबा ngamdaba wahang kaya hanglami मदुदा ममा मचाना अपनबा लेतना पाखुम सेंगना पिरमी कांतिलालगी नुपीना असुमना खुमलई मास्टरबेशन तौबा सिदी मिपुंग खुदिंगमक तौनरिबा ngaktani जसाइब नाकसु तौदबराने मसी तौबा सि अरानबा असोइबने हाइरबदी असोइबा अरानबा तौदबा मियोइ अमता लेरमलारोय कामिनीना अमुक मखा तान हाइरई जसाइब मखोइगी सिदी मयुमदा ताकपी तंबीरगा पुरकपगी पाउखुमनी अदुना अयहाक मफम असिदा सेक्स वर्कर नुपी अमा कौखचगी असुमना हाइरदुना कामिनीना सेक्स वर्कर नुपी अदु कोर्ट कौखतुना वहंग हंगलई जसाइब माकी मचानुपा हाइरबा स्कूल असिद तमलिबनी ngasi phawba mamagi senpham asi school da khangandana leiri maramdi afaba thabak nate haiba adu miyamna khangnabana vivekpu school dagi tanthokriba adugi maramsu miyamna fatte haina khanariba thabak adu madu tawbugi damakta tanthokpani कांतिलालना जस्ट दगी सेक्स वर्कर असिदा वहंग खरा हंगनबा अयाब लौरमी कांतिलालना सेक्स तौबगी मूर्ति अनि येंगंदुन रुपी अदुदा मसिगी पोजीशन असि नाक हाइब्रा हाइना हंगलमी नपी अदुना हाइ हाइना खुमलई कांतिलालना मतौ करमना हाइबनो हाइना हंगबदा तमलगा हाइरकपनी हाइना खुमलई कांतिलालना अमु मतौ करमना सेक्स वर्कर ओइरकलिबनो हाइना हंगबदा नपी अदुना खुमलई अैगी इचे अमना ताकपी तंबीरगा थबक असि तौरखिबनी कांतिलालना नुपी असिदा मो हंगई नंगी ननाक्ता मियोय क्या लाक्तुना मखोइगी आराम खौरांग कोलिबा अदुदा नंगी नुंगाइबनी पोकपरा वहंग असि तारगा नुपी अदु सौनिंगना खुमलई कदाइदगी नुंगाइब पोक्तौरिबा मफम अदुदा लाक्लिबसिंग अदु अमतना अैगी आकपामगी मरमदा खंगदे मसा मसागी अपेनबगी मतुंग इना लाक्लगा हनखिबा ngaktani पाउखुम असि तारगा कांतिलालना अमो हंगई नंगी ननाक्ता लाक्लिबा नुपी अमगी अपाम खंगदा नुपासिंग अदुमना हयेंग नंगी नचा अदुसु ओइबा पामकदरा वहंग असि तारगा नुपी असिना पामदे हाइना खुमलकलमी कांतिलालना अमु मखा तारई नंगी नचा नुपा अदुदा पुमनमक असि नंगना तंबीबा यादबनिना स्कूलदा तंबीफम थोक्तबरा नुपी अदु कांतिलालगी वा अदुदा यानिंगलमी असुमना कांतिलालना खुसेमगी हिदाक योनबा क्लिनिक की डॉक्टर अमसुंग फार्मेसी हिदाक योनबसिंग अदु कौखतुना गोली नत्रगा हिदाक सिजनबदा प्राइवेट पार्ट की साइज चौकनबा हाइबा असि असोइबा अरानबनि हाइना मसा मसाना याजहलमी कांतिलालना स्कूल की लाइरिक अमा पुथोक्तुना एनिमल रिप्रोडक्शन की मतंगदा तंबीगदौरिबा असि करिगिनो अखोय मियोइबना तमलिबा लाइरिक असिदा अखोय मियोइबगी रिप्रोडक्शन अमसुंग सेक्स एजुकेशन तंफम थोक्तबरा असुमना वहंग कया हंगबदा कामिनीना खुमलई मदु ओइथोकलोइदबा वाफमनी नंगना हाइबदा लाइना खलिबा अदो स्कूल दा आंगांग सिंग ताकपदा मदु अराइबा ओइरोय जसाइब
mahakisi school da lale haijanduna machana babu school da amuk lahon na bahaidun tawribani asumna matang asida su warusin purak pangamdaduna atopa numit ama amuk just na piraklami mathangi sinda Kantilal na mandir da chatuna mahakal da khurum jadun leiringai da mahakal na laklaga bor pituna hari nahak kari imata khangano nangdi mahakal gi lining mamini mahakal na nangbu soidana mai paangani se kasuri asiso asumna haiduna kasuri yomba khabar ama sijinnarami Kantilal na khabar aduda maru oiba article ama thengnarami Kantilal na pause ariba adu thidoktuna mathangi numita court lagami Kantilal na biology lab tagi body parts sing puduna laglaga hanglai just sahib masi aina biology lab tagi body parts sing asi purakpani masida aikhoi mioibigi private party amati yaude masi karigino wahang asitaraga kamini ne khumlai maramdi private part oibagini Kantilal na amuk hari aikhoi gi khong asi private part haina ming tholabadi masisu aikhoina lotuna thamladra asumna mafam asida lairiba mioibising asina khangdaba sex education gi maramda marik chumna hairami matang asida su warusin purakpa ngamdabadagi matam yaithoklami mathangi sinda Kantilal na mayumda halakpada police singna ngaidun lermi maramdi Kantilal gi wahang sing aduna maram oraga school kaya dagi complaint laktuna case nifu taret pansilami thautok asidagi Kantilal bu school gi maikai dagi kauruktuna warusin purakna bahaiduna crore amagi check piduna case atu handoklo hain hairami Kantilal na wakhal kaya khanduna case si warusin purakpagi mami phangdre khalladuna upai amata leitana check adu puduna wakhal nungaitana gari adu thoduna lagami asum lakpada Kantilal gari amana yamna sathina thomjilaktuna accident tawrami mathangi senda hospital da Kantilal yamna sathina sokpadagi admit tawduna ICU da thamlami Kantilal na ICU manung da leiringai da mahakal laktuna hari nahakna thajaba mangkhriba do madu karigino aina nangi damakta leiri haiba karigi khangde aigi asengwa saglona si urabadi nang thajagadra asumna haiduna mahakal na magi asengwa saglona du unduna uhalami Kantilal na mahakal gi asengwa saglona du uraga hiplambadagi mahakal gi khuyada khurum jaduna lale hain haijarami Kantilal da mahakal na amuhari nangdi aigi bor phangba misak amani nahak siba yaroi loisindrba nangi thabak adu thuna loisiro natrabadi matam henkragani asumna haiduna tape amada magi maramda aronba sandokpa video ama yengalami Kantilal na ICU dagi kari amata asokpa yaudana tholakpa adu uraga mayam sing adu yamna ngaknarami Kantilal po court ki mafam adu yauna mahakal na thinbiraklami somdadi case adu kaminina Kantilal na pasha phanginduna mayam gi matam manganbani mahakna crore ama lautuna masana signature tawramnabani haiduna just the evidence ulami tanza asida Kantilal na sangsilaktuna khumlai just sahib school gi misina ingonda crore amagi check piduna signature adu namduna tawhankibani aina check adu sijanadre masida lere asumna haiduna check adu puthoklaga pirami kaminina makha tana muhari pare nangna hariba du yarake hausing bibek asi school adu da tambagi thona mangonda laikhigadra mamanaba sing thengnaba mak ngkidra asumna bibek pu kokutuna hanglami bibek hanagumna oidre maramdi mahakal na bor pi khibadagi thona leina miyam mamang thari aina tawkiba adudi aran banate adubo aina tawkiba mafam adudi mafam chade madudi lale bibek ki wa sitaraga school gi mairoi mayam aduna su bibek bu support tawduna aikhoisu bibek na tawriba adumna tawi haina makhut thangat narakmami mayam gi response adu uraga just aduna hari ngasidi school da sex education asi aikhoina angang singda syllabus oina haptuna marik chumna tambida bataragadi atopuna teichada mumfam singdagi knowledge lawduna loina mangki batare amasung angang singi parents singna yamna gyan tana masa singbu loina duna gyan tahana bu hona bigedamani asumna haiduna Kantilal gi warul sing adu just na lawrami aroi beda Kantilal na mahakal ga magi imungi miyoi singa punna unaduna leiringai da mahakal na magi bek adu handuna piraklo haina hairaknami maduda Kantilal angakpa ama phauruktuna wari pomnama khanglakhi mahakal na bek adu bibek ta sinaramlaga mafam adudagi chatki
aduga matang asida film asigi aroiba saruk oiki mathangi nungairba film amada mayam punna amuk hana thengnaminasi ngasigi oinadi pomnamakpu amuk hana ikai khumnajaraga matang asida tension jari